Ministry ga wari sanabada saruk yanaba UNC gi mioi taraga mathoi gi ming lauthokre free movement regime chana hangadabani amasung Indo Myanmar fencing khaba lepkadabani hana United Naga Council UNC na taksinuna lakliba adugi matangda thasigi tangkun ga tarukta New Delhi da wari sanana Home Ministry na UNC da khangalakiba matung inna wari sanaba sida yawnaba mioi taraga mathoi gi ming lauthokre Mioi taraga mathoi na saba Meehut kangbu adulup asigi President NG Lorho na luchingani UNC gi Working Committee gi senior members sing All Naga Student Association Manipur Ansam amasong Naga Women's Union NWU gi Meehut sing susarug yagani hairi makhoi gi manung da UNC gi Working Committee gi convener Samson Rongmai UNC gi General Secretary Barhayo Satsang Ansam gi President TH Anten Sang Maring amasong NWU gi President CH Priscilla Thiumai su yauri Pausigi matungina handak amuhana New Delhi da wari sanagadawriba asi maru oina UNC na hiramasigi matang da hena lumna lauduna thabak paikhanaba center da taksin khibagi matungina center na khongthang asi paikhalakpani UNC gi Meiteigi free movement regime chana hankhidaba amasung Indo Myanmar border fencing tawbana border gi wangmada nakal ani makta lairiba naga miyam gi saktam thugaiba oina thokani masida natana hawkiba matam kayadagi social cultural amasung economic relationship leirkiba dusu manghanbani hari thasgi tangkun ga tarukta pangthokadawriba mifam asida UNC gi Meehut singa Home Ministry gi Meehut singa hakthengna unaduna wari sanaduna hiram ani gi matangda border leiba community singi rights amasung sentiment yauna national security gi fibam su khanaraba yai hari Manipur da COVID-19 gi laichatti ingthakre dengue na asuman sum wangkhalakli hawkiba pung kun mari da Imphal East amasung West District ta mioi ahum dengue positive oiba thengnakre Manipur da COVID-19 gi laicha tamna ingthakre ngasi su positive oiba mioi amata thengnakhidre adumoinamak kangna sandokpa dengue laichati asuma sumwang khalaktuna hawkiba pungkun mari gi manungda Imphal East amasung West District ta mioi ahum punna taruk dengue positive oiba thengnare IDSP dagi phangba khwaidagi nauba pawgi matung ina ngasi su COVID-19 positive oiba mioi amata yawkhide COVID ki active case ama lairi chahi asigi oina COVID ki license asi punna mioi chahumga humphugani thoi yauki adubu misi minana chingbadi ama fawba yaukhide marag asi da Directorate of Health Services tigi phangba pawgi matung ina kangna sandokpa dengue case asi tapna wangkhalakli haujikki matam asimak dengue laina sandokpagi matamni hawkiba pung kunmari da Imphal West amasung East tigi punna mioi taruk khak positive oirakpa natana atai report laitri adum oina mak chahi asigi oina Imphal West khakta da mioi chaniga kunga taruk positive oikre Pungkun marigi manungda mioi ahum dengue positive oirakhiba asi tharagadi district asigi oina punna mioi chaniga kunga mapan dengue positive oikre Imphal East ki oina pungkun marigi mamang fawbada mioi kuntragani thoi positive oikhi aduga nauna oirakhiba mioi ahum asi tharagadi mioi kuntraga manga positive oikre Thawal district ki oina dengue ki case masing kun sukre Bishnupur district ki taraga mathoi Kakching district ki taruk Senapati district ki manga Ukhul district ki mari Chandal district ki ani None Tengnopal Chuarchanpur Kamjong Kangpokpi amasung Tamenglong district ki oina mioi amamam positive oiba thengnakre Pao asina makhata na high state asigi oina ngasi fawbagi manungda mioi chahumga taraga nipan dengue positive oikre dengue na naba mioi amana leikidraba mioi adu Bishnupur district ki mafam amadagini kangna sandokpa makhalgi anaba oibana amasung ayuk nungthilda chikpa Edis haiba kang makhal asi leihandanaba amasung chikhandanaba section tharang lokhatpa haibasina laina asi thingnanabagi khwaidagi faraba pambai oiri maram aduna ising tungsilaga laiba mafam sing leihandanaba akhang ahisingna hairi Nungaiba Meiteigi na KCP Taibangan ba group ki publicity secretary oiragani KCP Taibangan ba group ki matam sangna information and public relation officer publicity secretary oina thaupurakpa khongnang thaba Meiteigi mahutta Nungaiba Meiteigi na pharmacy pairagani haina lup asina thadorokpa cherol amana phongdoragli cherol asina hai KCP Taibangan ba group ki operation on eradication of public enemy git mathau Puramba Mangal LS Luwangi Mahutta Lingjel Khomba Khumana Mahut Silagani Adum Oinama Operation on Eradication of Public Enemy gi Operation Commander Namahaki Matamda Paikhala Mathabak Thoram Singh Damapung Fana Luishin Manang Hodana Ladyba Thabak Thoram Pumba Kudaktagi Nauna Thaugai Pugada Riba Lingjel Khomba Khumana Makata na Paikat Pahuragani Aran Ahui Taudun Aran Bamong the Miamunam Tana Bahona Riba Kunagi Yeknabaga Pangkak oiraba singi mathakta thijin humjinduna marik chumba wafam sing puthokna balisang sina paikhatuna lakliba operation on eradication of public enemy gi thabak thoram singi oina hena wahan thoklaiba mawongda pangthoknabagi pandamda kudaktagi hariba thabak thoram sing makhata na paikhatpa yabagi ayaba su KCP Taibangan ba group ki central committee gi waref na pire hari ki yauna chief yangkhai gani thoina sawom yokhatna ba awareness pangthokre DFO Chandel na sinduna Chandel gi Panchayat laiba Maha Area Chief Association ki community hall da Manipur da sawong kan ba haiba hiram da nongmagi oiba awareness program ama tungan ba village chief yangkhai gani thoina charuk yaduna pangthokre
Haukiba chahi 2023 dagi khajik thamna leiraba Kuki gi chip sing yauna village chief yankhai gani thoina saruk yaduna pangthokiba awareness program aduda Dr. N Munal Meitei DFO Chandel MACA gi chairman Angam Jasa Range Officer Chakpikarong Dusel Ravel Range Officer Chandel K Pawan Kumar Amadi WL Robertson Secretary Anal Lol Chief Association na Dash Tafamki Ngasigi program masiga mari lenyana Dr. N Munal na haikibada malemda beer makhal nipan khang phangbagi matungda Manipur da makhal ahum haibadi Himalayan black bear slot bear amadi Malayan sun bear khangi Manipur da Himalayan or Asiatic black bear na khwaidagi marang kaina phangi Hairiba sawo makhal sing asi matam amada marang kaina phanghalabasu ngasidi umang kokthokpa lepa leitana makhoibu chinjaki maungi amadi masigi damak hatpi badagi mat atangba schedule 1 animal ama oiraglei sawumbu nungsi haitana hatpi batarabadi nongmadi ekhoigi iraktagi mangkhiduna faklangda thetpa photo oina uba natana tungi mirolna sawum uba phanglaroi sawum kannaba ngasi chandelda awareness program pangthokpa asida Kuki ichil announcing yawbiba asinasu Manipur sawum kanbada natana lamdam masida santi hanjilakpagi khudam amani haiki FMR amadi border fencing gi matangda wari sanaruba Meehut sing khankre Free movement regime FMR chana hangadabani amasung India Myanmar border fencing lab kadabani haina United Naga Council UNC na taksinuna lakhibadugi matangda tha sigi lakliba tangkunga tarukta New Delhi da wari sanana ba UN Ministry na UNC da khangal lakraba matung wari sanaba sida yaunaba Meitei Taraga mathogi maming lauthokre Meitei Taraga mathoina saba Meehut kangbu adulup asigi President NG Lorho na luchingani UNC Working Committee gi senior members sing All Naga Student Association Manipur Ansam amasung Naga Women Union NWU gi Meehut singa charuk yagani hari makhoi gi manung da working committee gi convener Samson Remai UNC gi general secretary Babayo Satsang Ansang gi president TS Ngangti Sang Maring amasung NWU gi president CH Priscilia Tumai Suyari Pao sigi matung ina handa amu hana New Delhi da wari sanagada riba asi maru oina UNC na hiram ani asigi matangda hena lumna lawduna thabak paikhanaba center da taksin khibagi matung ina center na khongthang asi paikhalakpani UNC gi Meitei free movement regime chana hankhidaba amasung Indo Myanmar border fencing tawbana border gi wangmada nakal ani makta lariba naga miyang gi saktam thugaiba oina thokani masida natana haukiba matam kaya gi social cultural amasung economic relationship lerakhiba adusu manghanbani hairi tha asigi tangkunga tarukta pangthokadawriba mifam asida UNC gi Meehut singa home ministry gi Meehut singa hakthengna unaduna wari sanaduna hiramani asigi matangda border da laiba community singi right amasung sentiment yauna national security gi fibam su khanaraba yai hairi DGP na more gi fibam hakthengna yengsinkre irang na solaba Tamenglong district gi more da DGP Rajiv Singhan hakthengna chatuna mafam aduda oiriba law and order gi fibam yengsinkre Police na phongdoraki bada DGP Rajiv Singhan na ngarang Teknopol amasung Thoubal district chatuna district ani asigi oiriba law and order gi fibam yengsin khibaga loinana security force ki makok thongba official singa unaduna wari sanaki haidi DGP na more da chatuna more police station da chatuna more police station ki personnel commando personnel singa unaduna wari sanaki amadi makhoibu thongna hanthadana ba pukning thogatki mahangna CSO singi Meehut singa su unaki Teknopol police station da su personnel amadi staff sing yauna Assam Rifles ki makok thongba singa su unaduna law and order ngakuna thamba drug ki mayakta thabak paikhatpa amasung border ningthina ngak senaba khanganki Thoubal district chatuna district police ki makok thongba official singa unaduna miyam amasung lanthum ngak senba amasung law and order ngak pagi thabak sing yengsinki DGP ki khongchat aduda security force singi marakta cooperation pina duna thabak tawnabasu makok thongba official singda pautak piki Mizoram da lupa crore 75 ki drug fare ngarang sagol senumit ki numidang waram da Mizoram ki capital city oriba Aizawl dagi Mizoram excise and narcotics department and narcotic control bureau amadi border security force 191 battalion ga punna khusam narga lupa crore 75 ki belu oigada drug methamphetamine fagat pangamkre official ki paw matung inadi Mizoram da drug khwaidi yamna fakiba si handa kesin ani subani yamlaba drug sing adu gari da Aizawl lomda puraga chatkre haibagi paw phangbadagi combined team asina kaifang amasung selin ani gi lona badalaiba national highway 06A da achat awok sing frisking amasung checking chathaki driver to the truck ani gi modified tawraba compartment sing dagi methamphetamine drug kg 49.101 fagat pangamki faraba drug sing adu Myanmar dagi pusilaki bangaktani drug sing adu ga mari lenena miyoi nipan amasu fagat pangamkre drug sing adu Myanmar dagi Mizoram da pusilakpada chenaba tata truck ama Renault Duster ama Asok Leyland truck ama amasung Mahindra Bolero ama fagat le faraba miyoi sing adu narcotics drugs and psychotropic
Substance Act 1985 की provision की मखादा केस अमा register तौरे मियोई सिंह अदु लुपा लाख अनि का फाइन गा लोइना चाही तरागिना कुन फाव जेल दा लेरबा याई हाई चहुम गा मरफु गा मरी गा कोना मियोई अमा फारे मणिपुर पुलिस ना आइन कायना यू योनबा सिंगी मथक्ता चथरक ड्राइव की मनुंग चना ngarang इम्फाल वेस्ट डिस्ट्रिक्ट की लम्फेल पुलिस स्टेशन की मनुंग चनबा ललामबुंग तखेलमम लेकायदा लेबा मियोई अमा कैन बियर चहुम गा मरफु गा मरी गा कोना फागले हाइरी कैन बियर कोना फागलबा मियोई अदुगी ममिंग तखेलम प्रेमजित सिंह कुनगमापन कवि ललामबुंग मखोंग तखेलमम लेकायदगिनी मंगोंदगी फागलबा कैन बियर सिंह अदु एक्साइज डिपार्टमेंट दा खुसिन नखरे हाइरी